India da laiba mi singsu natraga Pakistan da laiba mi singsu India amati Pakistan gi war ase nahan gi tu natte madu gi matungda amukka oirakhini haiba wakhal ama khalli aduga hauji ta Middle East chalaga Israel amadi Iran gi marakta chawraba war ama oidi haiba se hojik nong laklaga chubagi pibam da soira du aduga mong da leirapani masigi cherak sida yam chawba development ama lakli sena India ga India versus America amadi Europe India amadi Europe amadi America ki marakta yamna chawraba nungnangna ba amadi masina chawraba problem ma oirakpagi maramam lai masida war natraga su masi economic ki trade ki relation gi nungaina da bagi adugumba mai gi chingama pokhai bagi pibam da leire masigi lalak asida India ga loina Russia ga relation phajaba aduga Russia ga India ga relation phajarak pase masina ni hojik Europe amadi America na India gi mathak ta yamna chawba nungai ta bama aduga chawraba lungdum ma lang thagi heniam kan hodar si masi am kana naindra wapam ni masi karai degi lakli pau no hai matam da Britain ki khwai degi chawba news outlet The Telegraph hai basida headlines when irakibani ma India is an enemy. India is an enemy, not a friend or neutral haiba. Britain the phone kripani masi inter Europe the naina kripani amasung phajana kupna naina matung da masi hairaga tandraga amte linara matung da masi newspaper da publicize oirakli bani ahan bata newspaper da phong ka tung da khanna banate khanna ba yaba khanna ka asom da naina ba naina ka newspaper da thorak pani aduna masi gi news asigi matung da hujik India da so du man nongsit ama sit kre America Britain amati west dom da nongsit ama sit kre madudi India gi matang da makhoina asum na khan ba ho kre amasung India bu asum na low ba ho kre haise masi sin sing se karam na oirak pano hai matam da Ukraine amati Russia gi marka cha thariba war ase masi chawrba maraba mani aduga Europe na thangba warni America na thangba warni makhoina pullaga yaithagani gi Russia se defeat tawge honarak pasita India se chawrba Russia gi marb oraka manungda Russia gi trade relation Russia gi China gi tawi Russia gi India gi tawi asum haina Russia gi chawrba mating piningai ama oiba India sina aduga India amti Russia gi marakta lai relation nga singarang gi independence gi matung da anu oi ki 1971 gi war aduaida yamna phibam chira batanja ama mat Russia sin India gi yam kana mateng to ki badu kumwari kya lai history kya lai matam awdagi hona comrade oidra nungsin da lagla Russia ngasi hekta west ki pressure dagi nakhoi aikoi di port lo Russia dagi port lo ganu amadi missile lo ganu fighter jet lo ganu air defense system lo ganu west ki wani America gi wani aikoi dagi lo aikoi de loi lai risiti aikoi de kari wali madu yati haina ni hoji amna kanna India is an enemy not a friend or neutral haidaklise India se masigi matang diam jawab stand samni hujik Europe America amom som lowri se aduna hujik tarif krase haikat na rakhibi ai America ki tarif India da natraga India na America tarif thomjin na tuna relation asi mong am da chalaba ki bab ni masi purma ase Ukraine am ti Russia gi war si da Europe asi di Ukraine ki war asi puba thangam se laktra am ti Russia gi mayok ta makhoi asi defeat ki mong de chalak le masi maramar ka blame torak pani mauti makoi na tongsin bara makoi na relation thambana makoi na yok pana Russia sing asi masi ki phibam churak pani adungai America ka Afghanistan to na basita America se ultimately defeat oin chaki basita masigi region ase Pakistan da taina kisine American amana tra amde taina taidra aduna ngasi west amte American purga Ukraine sing amsilak basita masi taina rak pani sini expert sing na naina basing hairi se aduna Russia ki maram china Russia ki oil India na loba masi purma asigi maram na hoji America na India da taripi bagini masi ki mamang da India na ongkhat laga America da taripi bagi apam ni 500 pound to 500% masi am chawpa lur ke samni hoji hairi se India se hoji ka world wide da yam na chawr discussion ki matang oirakli aduga India asum ki country ra khajiki economy ra hoji world da ani suba ama suba economy ki phibam chalak bagi apam ni aduga prithvi da mi amlim makai lam yamli makai madu ki country duna market lai ta apni amate income amati thabuk thoro makoi de lai ta apni madu ki condition India lai ro India arai ba country natti maramasina ni makoi na apam basi pok India po makoi ke naksin lakwa to pu west amati America na makoi ki yek na badana sin ki pa asina ni hoji ki makoi provoke jak lai se hoji India amati west America ki marakti am chorba that relation tari fari kain to rise masi war thamkro masiden job war economic war sentum the effect oin rak pahari se masiden job war bukari leirike
अमरोम इंडिया से हुजिक मागी डिफेंस सिस्टम ओइगेरा फाइटर जेट ओइगेरा अमा अमसे अदुगा इवन बुइंग फुइंग असि पाउत समथिंग चेंज अम तौनिक लगले हंदक मरक तो ओइखिबा केसिंग ओइखिबा वार ओइखिबा एक्सीडेंट पुनमक असि चेंज तौनिक लगले सो मसी पोचे सिंग असे इंडिया हुजिक चाइना गति यानते पाकिस्तान की याने हाइतुना अदुना मेनली रशिया रोम दनी येंगलकलिसे असिदनी चाख्रिसि वेस्ट रोमदा अदुगा इंडिया दु ऑलरेडी टेस्ट तौदन सि येंख्रेतना यूज तौख्रे ब्रिटेन फ्रांस के ममा मखोगी कुचुकुलाई फाइटर जेट ममा मसी पुनमक्सी की इफेक्टिवनेस उख्रे सो मखोय हुजिक इंडिया के मथक्ते हम चौर बमरालम ने पीरिसे माउती नखोय खोगी इनेमिनी फ्रेंड सु नते अदुगा नखोय न्यूट्रल सु नते ना अकक नबा थामलखरे नखोय इंडिया से हानते न्यूट्रल नि मखोगी सु मरुप नि हाइदुना खोय कनो तौरमबनी अदुबु मसे हुजिक तफोंग नरकले अदुना हुजिक इंडिया की स्टैंड करम दो इकरानी हुजिक यूरोप अमेरिका सोंग साइड तो ओइरोय हुजिक रशिया को ओइरकनी अदुनी हुजिक चौरब प्रॉब्लम अमा चौरब कन्फ्लिक्ट मचा मनुंग ट्रेड रिलेशन फाइनेंस अमा मसिदा लाक्पगि ओपमनी